Ayengani subatangka ki mikhal da kendra kuni thoida mere manputra ni pana lamba taunaragani thawal kendra de irom sarmilana si minister okram ibobi ga mikhal tengna gadori kutseng ni mihat ka mari lain na wael loisang na miyam gi thajaba kaiba mongda thabak tawbi ganu haina kanglai pak students association ni mai kai degi amlakni Council of Scientific and Industrial Research Lampel Patimi Makata Manipur School Mangabo Green Campus o Ingadawi. Amasung tilkanga madi malaria ki matang da media personal singi oiba advocacy ni kama mapangko. Maya makurum zari adom ni ebiri bas impact news ni ay keke thoksom na hose kungza si phau bagi maroiba pausing miyam da pizari. Hayeng ani suba madi aroiba tangka ki mikhalda irom sanu sarmilana Manipur ki si minister okram ibupi ka mikhal thengnaga dori. Praja ki mirep sarmilana ahan boy na thawbal kendra da Congress ki mirep oriba si minister okram ibupi ka lamba taunaga da bani tangka ko sida tampa ki district thawbal yauna Singi district Ukhrul Sandel Tamenglong apadi Senapati ki kendra kunithoida mirep marpudra nipana lamba taunaga dori. Polling station listing amaga samaga yankai mathoida ayuk pung tareta ki bot thadaba hogani. Manipur gi hayeng pangthok kadariba ani suba amati aroiba tangka ki mikhal gi sem saba punamak loire. Mikhal mai pang na pangthok naba election commission na central force company sani marpu sizinatuna akan ba sakin thorang sing locally state asigi apuna voter masing lising lak taramapan lising ani samga ga humpuni thogi laibagi manungda nupi voter na lak mapan lising humdra humdoi samapra marhum mapanni aduga nongna voter sanlaba singina lising nifu manga ga satruk nifuri thoi oiri maruoina hayengi mikhal asina lamdam asidagi apaspa lokthok naba sahi tara taruk sara hedra laglabi irom sanu sarmilana mahak sara hedri khongsang toktuna mikhal thengnari basigi maraiba lep khadori Ani suba tangka ki bot thada nagada basida mathau togada ba polling personnel sing Thawbal DC complex tagi ngase yopung tarit tagi magi polling station sing da khongsan bahau kre mekhala sida district asigi kendra tara gi voter masing lak ani lising marpudra ni pan lomna hayeng ayupung tarit tagi nungtilpung ohum phawba bot thada nagani mekhala sida punna kendra tara da nupi mirep ani yauraga punna mirep ni fuma thoina lamba thengnari mirep sagi manungda congress ki losingba o ibopi afas palok tho haidna sara helaki bi sahi tara taruk sara helaki bi rom sanu sarmila Thawal kendra da lamba thengnagani mekhala sagi yelaga critical oiba polling station yakai mathoi vulnerable oiba kunithoi normal oiba polling station sani marpudra ni thoi masak khangdoktuna central paramilitary force amasung state force singna ningthina ngak sena na ba thorang lokhali Mikhal Gamari Lainana 47 Karong Assembly Constituency ki polling station number 47/43 Tiwa 47/68 Galam 47/69 Faikon 47/70 Yangnoi 47/71 Ilang Karong amasung 49 Tadubi Assembly Constituency ki polling station number 49/2 Sakha 49/3 Tampung 49/15 Kamjang da mathok togada polling personnel sing ngarang senapati ki mini stadium tagi magi polling station sing da satkre hairi amarom da kan section thorang marakta 40 Ziribam assembly constituency ki mikhal mathok togada ba polling personnel sing magi mathok ta ba polling station gi damak ngasi DC office singdong laikai dagi khongsan ba hokre haina DIPR media center Ziribam tagi thadar ko serola mana khangalakli Ziribang oina polling station ni phu leibada tara amana vulnerable amadi lemori bakuntrana sensitive oi haina serola sina makhatari Sandel amadi tenopol kendra gi manung hanjin mafam singda leiba polling station singda ngarang dagi poll personnel amadi security team thab haukraba matung danga si Sandel gi lemori polling station yankhai amadi tenopol gi polling station kuntra mari ki oina su polling party sing thakre Assembly constituency ani sigi apun ba polling station sa magadipu marida security personnel punna section sani humdra mangana pamda bathok tok tanaba ngak sen gani maragasida March tana mathaida vote masing tina gi tamak DC office complex Sandel da sem sabagi thabak lokat pa haure loinana complex asita leriba strong room central paramilitary force singna ngak selan baga loinana CCTV camera sing thamdana mikop nahum singna lehen kre
हौखिबा मार्च अहुमदा भारतीय जनता पार्टी ना मीडिया सर्टिफिकेशन अमसुंग मॉनिटरिंग कमिटी MCMC के अयाबा यावरी हाइदना अयाबा यावद्रिबा एडवर्टाइजमेंट अमा मणिपुर की मरुबे पाउसे सिंग द फोंगन इलेक्शन कमीशन ऑफ इंडिया की माइकेदगी लीगल एक्शन फंगबा याबगी मोंगदा लेरकलिबा असिदा ऑल मणिपुर वर्किंग जर्नलिस्ट यूनियन अमजुना अकनबा मोंगदा कंडेम तौरकली अमरमदा हौखिबा मार्च अहुमदा मणिपुर नुक्ति की फोंगबा पाउसे निपानदा स्टेट लेवल मीडिया सर्टिफिकेशन एंड मॉनिटरिंग कमिटी MCMC ने याबा पिखिदबा एडवर्टाइजमेंट हाबहनबगी मतंगदा BJP मणिपुर यूनिटना इलेक्शन कमीशन ऑफ इंडिया दा सेंगदोकदबनी हाइना एडिटर्स गिल्ड मणिपुरना थादरकपा सेरोलमदा खंगहलकली सुसानपुर खोसाउनरब मियामना लमजांग खुलगी सिप्सु ओरिबा मदि लहोखिबा मार्च मरिदा पांगथोखिबा असेंबली इलेक्शन दा 58 सुसानपुर असेंबली कॉन्स्टिट्यूएंसी दा NPP की मिरेप ओखिबा कैंडिडेट अमगी युमदा अटैक तौदुना गाड़ी मरी यावना मालसांग कया मांगनख्रे मेखल लोइख्रबा मतुंग खुगा दाम की एरिया दा नुपी मसा अमा वखल मांगदुना लेरंबगी थौदोक अमदगी मखा सतरक ओइना सोशल मीडिया सिंगदा सेंगदोरखिबा तोंगान तोंगानबा पाउ सिंगदा युमफम ओरक महौ लांगपो अदु थोलखिबनी अमसुंग थौदोक अदु मखा चतरक्तनबा असेंबली कॉन्स्टिट्यूएंसी असिगी MLA सु ओरिबा फुंगसा थांग तोनसिंग की मयुम मनाक्ता पुलिसना मोक बॉम कापतुना मियामबु तनखाइबगी थौदोकसु थोखी उखरुल डिस्ट्रिक्ट की मफम अनीदा सकंगदबा सिंगना प्लान तोरंबा IED अनि पोखाइख्रे ngasi nungthil pung 3:15 ताबा दुआइदा उखरुल की असे विलेज दगी किलोमीटर 3 सलग लेबा मफम अमदा पोखाइखिबा दुदा 38 सुबा असम राइफल्स की ROP ड्यूटी ताबा सिक्योरिटी पर्सनल अमा सोखि हाइना पावसिना हाइरी अमरमदा नungthil pung 3 दुआइदा कामजोंग पुलिस स्टेशन के मनुंग सनबा पोलिंग स्टेशन नंबर 43/49 मनाक्ता पोखाइखिबा बोम अदुदा मिसम अमा सोगन की हाइरी बोमनिमक नागा लालहोब सिंगना प्लान तौबा ओइरंबा याय हाइनसु पाव गिलिकुन असिना फोंगथोरकली खुसेंगी मिहात फैक्ट एनकाउंटर ग मरी लैना सथरिबा केस सिंगदा लोक कोर्टना मियांगी थासब काइबा मोंगदा थबक तौबिगनु हाइना कंगलै पाक स्टूडेंट्स एसोसिएशन की माइकैदगी थमलकली ngasi sega rot laiba केस एगी ऑफिस दा पाउमिस ग उनबा मदा महिरै लोप असगी प्रेसिडेंट मोइरांगथेम लक्ष्मण ना हाय ब्रिटिश लोइलम शासन की सरुक अमा ओरिबा अपस्पा के मरुमदा लमदम असगी मियोय कया अमा खुदसेंगी मिहाना मरम ओरग पुंसी लोंख्रे लमदम असिदा सत्थरकिबा फैक्ट एनकाउंटर केस सिंगबु थिकनबा सुप्रीम कोर्ट ना अहानबा ओइना केस लिसिंग अमगा समगा कुनिपान लोखलपगा लोइना केस कुंतरुकपु तसेंगना फैक्ट एनकाउंटर की केस नि हाइना वारे पिखिबा सिमक केस की ओइना माइ पाकपा अमनी खुसेंगी ओइबा मिहात असि मियोइबा जाति की मायोक्ता सथबा क्राइम नि हाइना खंथबिरगा लो कोर्ट अमदि लीगल प्रोफेशन दा लेरिबा सिंगना लमदम असि मियामना पाबा मोंगदा वारेप लौबिनबा केस एना आफिल तौरी हाइना मोरांगथेन लक्ष्मणना थमलक्की नाकल अमरोमदा पॉलिटिकल पार्टी सिंगसु फैक्ट एनकाउंटर केस सिंगी वारोय सिन अमा पुरकनब होनबदा मखोइगे ओबा फिरेप मिखल लोइरबसु मयेक सेंगना थमगदबनी नत्रबदी KSA अमदि लोबसिगी असिगा वाखल मानना समिनरिबा लोप सिंगा अकनबा खोंसंग संगसिनगनी हाइना मोरांगथेन लक्ष्मणना सेक्शन वा थमलकली मुंबई टेरर अटैक यामना चावना अखोगी चेनखिबा मसामंगना अखोगी मियोय कया की पुंसी पिखमननखिबा टेररिस्ट अजमाल कासब की केस की मतंगदा अखोगी कोर्टु की लाइबा इंडिया की अखोगी काउंसिल सिंग असिना मियाम की सेंटिमेंट अदुगा मखोगी नेशन की इंटरेस्ट लौकिबा फिरेप अदु अखोई मणिपुर की उकिल सिंगी सिंगसु निसिंगबा चुंगने लो कोर्ट ने हाइदनबु मियाम की थाजबा मांगबा याबा मवंगदा लो कोर्ट सिंह थबक तौबिदनबसु केसेना अरोइबदा अपील तौजै Council of Scientific and Industrial Research CSIR North East Industrial Scientific Technology NEIST लम्फेलपात की मखादा मणिपुर की स्कूल मंगा की कैंपस ता अहानब तांका की ओइना ग्रीन कैंपस ओहनगदौरी GB Pant Institute of Himalayan Environment and Sustainable Development Ministry of Environment Forest and Climate Change Government of India की सेंथंग मखादा पांगथोकदौरिबा प्रोजेक्ट असगी मखादा इम्फाल ईस्ट की मनुंग सन लैबा वांखै हाई स्कूल CC हायर सेकेंडरी स्कूल इम्फाल वेस्ट की मनुंग सन लैबा केंद्र विद्यालय लम्फेल असम राइफल्स पब्लिक स्कूल प्रजा हाई स्कूल लमसांग यावरी स्कूल सिंग असि अहाना फेज की ओइना मपुंग फाना संघनबा ngамलबा मतुंगदा स्टेट असि की मखा ताबा स्कूल सिंगसु प्रोजेक्ट असि की मनुंग सन सलहनगनी हाइरी ngasi Council of Scientific and Industrial Research CSIR
and Northeast Industrial Scientific Technology Lamphel Pan Asindra School Campus Sanghanbagi project asigi mari lainana awareness program ama pangthoki thoramadada Manipur government gi consultant Dr. R.K. Nimai, Directorate of Science and Technology Manipur gi Director Uttam C. Laisram, Manipur Science and Technology Council के Director T.S. Surendranath, Manipur University की Life Science Department के Professor P.K. Singh, CSIR Northeast Institute of Science and Technology Imphal की Principal Scientist Dr. S. Bir Kumar Yauna School Singi Mahiroi Kayana Sarukyaki, Tharomadugo Mari Lainana Dr. R.K. Nimai Hai, CSIR Northeast Industrial Scientific Technology की Miyang Makada, Paikat Katarbe School Campus Sanganbagi Project Asima Gyamna Phaba Khongthangni. Project asigi manung sana mahiroi singda pambi singi maroi ba khanghan baga loinana akoi pagi phibam phakatna bagi masak amasu oigani adubu aikoi na u sara ama thaba matamda u tagi matang da khara scientific oina khanaba amadi thijin bagi tangai phadaba amadi lei haina Dr. R.K. Nimai na phongdokki. Once we plant, we forget. We only love to harvest the fruits. We never put in like a compost or fertilizers. Then the soil is exhausted. Once the moment the soil is exhausted, the plant dies a natural death. But there is no nutrient. So if you stop processing, you will die. So similarly, the plant will die. So in the fossil green campus, you can prepare leaf mold, you can prepare compost, which can be given back to the plant for its sustenance. Planting a tree or 50 trees needs some element of science, some understanding, so that after 20 years you can take lots of pride to say that, okay, we were the one who planted the tree. Laina tilna gi matangda media personal singi oiba advocacy mifam ama pangthokre. Mifam adu State Health Society National Vector-Borne Disease Control Program Manipur Sintana Lampel Patalaiba State Malaria Officer ki office ta pangthoki bani. Mifam adu da Public Health ki Additional Director Dr. K.S. Sasikumar Mangangna Role of Media in Prevention and Control of Vector haiba hiramda wangangki. Dr. Sasikumar na sanga tinkang diki horakpa laina tina ngakthokpada media ki thokdang yamna sawi France Italy gumba leibak singda di media na soba thokdang ama logdana malemda laina tina ngakthokpada makok thokba leibak oiri lamdam asigi oina media ga haksel gi department na ningthina samnadana thabak tawminaba masangi haiki ngasigi advocacy program atu da lamdam asida leiba print amasung electronic media dagi mihut singna saruk yaki. Disability adjusted life expectancy ko bomleba sito hotkanda America comes to 32 whereas Cuba wa yamna lairaba lamdi 33 de le mokoi gi political system sumi aluga moi media sing so constructive so good aduna Cuba na yam ongna India de di yam heno wangna lepi India gi doctor sing scientist sing su phattaba natte media su phattaba di natte adubo ay the cooperation se khara wat boy doctor ko iti technical knowledge puthokpa na poi na madu pachana sin na biraga public te yo biraga de I don't see much problem. Thangmeban Sinam Laikai dagi Irom London Koba Bioi Ababu Masak Kangda Bioi Ahumna Mayum dagi Padana Purga Purambagi Mayokta Ngasi Sulaikai Asigi Mai Ben Singna Naro Lesema Club ki campus ta Wakarim Fam Satakre. Wakarim Fam Aduda Saru Yakiba Thangmeban Sinam Laikai Apun Bamaira Pai Bigi Advisor Sinam Romana Irom London Bu Padana Pubatuda Prajagi Thangmeban Gimire Bori Irendro Laison Bam Sene Haina Pongdoro Kibagalona Numinini Gimanunda Irendro Masa Magna Todo Adugi Matanga Sangdo Katavani Haiki. Karigumba makatana elendrona akoina asumba aranba sini natraga magi apama mot phongdok taba taragadi akoina makatana akoi dharna se leptana mai mathakta dum sathagi gani karigumba mana magi phirep ama logdana sengdorakpa taragadi akoi dharna se lepkani karigumba mana sandorakta taragadi amadi makatana ingna sikna lejari bei rekai asida phattanungda akoi gi maira paibida orasu akoi gi club ki akoi gi leiriba member mayam da su asok apan kaya toy tholokpa taragadi niom gi matungina akoina Thaiman kendra gi mirep akoi gi praja gi mirep elendro da tainani. Manipur State Archives na sindana numit mangani sathagataba preventive conservation workshop on handmade paper manuscripts and manuscripts exhibition Palace Compound laiba art and culture gi conference hall da haudokre ngasi workshop thoramada Manipur University of Culture gi vice chancellor Professor N Khagendra
Manipur State Kala Academy gi hanagi archivist L Ashok Kumar, social activist Sapamsa Jadumani yauna mioi kayana saruk yaki ngasiki workshop hokdokpa thoram adugi saruk ama oina puya manuscript ki exhibition amadi digitization of puya hokdokhi ngasiki thoram aduga mari lainana art and culture gi director Dr. K Susilana workshop asi maru oina lamdam asiki laiwoi khraba ipai pusingna thambiramba mayek sing asi hausiki mirol amadi tungi mirol na sijinnaba yaba maungda thamnanaba pandamda pangthokpani State asiki lairiba ariba mayek sing asi karigumba ningchi na khangdokpa ngamlabadi lamdam asi hiram khudingda saukhatpa mafam ama oiba ngamgani hainasu Dr. Susilana phangdokhi ngasidagi haudana pangthokliba workshop asi tha asiki taramatoi phawba sathakani loinana resource person kayana workshop asida lecture pigadauri Kaina ki ahla manjin chana thamira me puya sena seda astrology ki kangde medical ki kangde ai koina hidak ron ka jana ko ki sidai sida na koina medical group ta koi sing gare asmai to kan moina ira da thamira me se na jana masi ki puya sena se ai koina mon na sidna raka para ka di ai koi ki Manipur se international ki thakka ai koi si yogu ngani hai bu se ai kamdani ai koi ki sai tharo kumba ka jana koi ki royal political du masih lali summi masih mo kayo ndaga so ay history se ay taseng na awa mo ko gadori bani Lakadoriba higher secondary examination asini kina pangthok ngamna naba mari lainaba supervising officer in charge amadi flying squad singi oibe mifam ama laliba March tara amasung tara nipanda kosengi office ta pangthokani March ki tang mapanda phonggadaba pausi singda SO amadi OC singi maming amadi examination gi venue sing hablapadu yenglaga mari lainaba singna hariba mifam asi soidana saru yana naba kosengi secretary na thadorakpa serola mana hairakli Matang soy sida break ama lojake Manipur ma di malangi tongan pe ipau singalona na ikoi break tagi yam tuna hanjarake impeng news bu ming tadun libiu mayam abuga na taram nong sari bulletin asigi makata pa pau miyam da pijari Democratic Students Alliance of Manipur Dasam gi Secretary General namanapkam edition na CBSE bosema masung koseng gi class 10 amasung 12 pang thokadari pa exam da aran lalong sajin na ba yaugdaba exam ama ohenbiu haina phongdorokli sagolban manang lerakta leiba mahiroi lobasig office ta paumi singa unabda edition makha taraduna exam center singda invigilator oiriba amadi mari lainaba singna kupna yangsin biu exam sing asi mahiroi singi oina yamna maroiba amani exam sing asida karigumba invigilator singna mahiroi singda ithoklaba answer sing copy oina pithok pesin tauba desangi volunteer singna thengnarabadi akan action lokhatkani haina phongdorakli Tang mapan amadi tarada haugadoriba CBSE ki exam sing asigi matangda mahiroi luba asigi office ta mifam ama pangthokani masida CBSE ki oja singna saru yabiu haina edition na makata ki akoi gi khunai sigi tungi yumbi oirakadoriba akoi gi ngasi thengnariba tongan ba social problem sing social issue sing sibu kokthong naraga purakadoriba mahairoi sing sina jamna clean noiba sigum makal gi examination system amada mayok naraga chatkiba taragadi sigum makal gi akoina thengnariba social issue sing problem sing gi solution porakpada achauba adugum makal gi mateng ama oigani haibagi wakhalon sida mangna tharaga ko gi desamna haribe examination sing si yamna param chum makal gi examination system amo ohenanaba ko gi thabak si lakhocharakpani Mami samlaglaba lamdam asagi nat amadi sanabising kananabagi pandamda Manipur amadi Myanmar gi lonabada leiba kotha khunogda lining thau asipa gi mitam ama kinna bathorang tauri landam asagi sanabi amadi culture gi saktam sakat pada sawa mati moigatariba mitam asi sabada miyam gi wakal gi sel gi amadi sabada sangda polam sing tengbang bi haina apa hau hui mayol hui pha huitha love kaiden phabi na thadrokpa selola mana khangan lagli Center for Japanese Language Studies Imphal Pungdobam Khul Development Committee amasung Pungdobam Youth Physical Club na sindana Manipur gi traditional culture performance utpagi tharama ma pangthokre Pungdobam nongpok ningthau panthoi bigi sangle da pangthokhi ba tharama sida Japan dagi lakpa akhana na Manipur da koiba lakpa mioi taruk na saruk yaki Manipur Thangta Cultural Association Khongpan Zone 3 ki mahiroi singna Japanese singi mamangda lamdam asigi sakthok saniai oiriba martial art mitei thangta utki loinana folk song saktuna maibi dance leiba dance amasung cultural show kaya kudol tamki Sibata Yonemi amasung Sibata Miyoko kauba mioi anina losingdana lakpa lamkoi pasing asina ing komjale singmasa apani phuma ngada thokiba prithibigi ani soba lanjau da landam asigi leihau da thawai takraba
Japanese singi khubam oiriba Senapati district ki manung sanba Mapau Jingso village amasung Nambol maibam lot pasing dal chattuna athauba singbu ikai khumnaba utki hairi Tharomasika Mari Lainana Center for Japanese Language Studies Imphal gi principal oibita natana Indo-Japan Friendship Association Manipur gi secretary su oiriba Irungpam Mangan Singna haikibada Landamasiki culture amasung tradition uthoktuna leibak ani gi marakta nungsi sanaba purakpaga loinana hena session ba mari thamnana bagi pandamda Tharomasi pangthokpani haiki Lairi amam laikai salam lairaktagi sanam thabam Priya sahi kunthra mari amasung mahaki masanupi sanam thabam Susma sahi tarit asi haukiba Mars ki tang taruktagi ayuk pung taramathoi makhairom taba duadagi yumdagi thokibatagi ngasi phauba chiba khangdre sanam thabam Priya si put mangaga insi ani wangi mahangna thokiba matamda lai masugi phanik amasung amubu masugi solama inki Mahaki masanupi Susma na thokiba matamda higok masugi jin amasung angang masugi jogging shirt amaliki kanagumana mama masa asigi pau khanglagadi manakna police station natraga phone number I25993940 amukta hanjaki I25993940 da pau pibiu hairakli District Legal Services Authority Imphal East amadi Laifam Khunung Makha Laikai ani na khosamnadana nomugi oiba Legal Awareness Program ama Laifam Khunung Makha Laikai Community Hall da pangthokre haina Laifam Khunung Makha Laikai apunba nupi luki serol amana hairakli program asida CGM Imphal East and Nautunesori Social Development Club ki President W Robindro amadi Laifam Khunung Makha Laikai apunba luki President L Robita yauna tongan ba resource person kayana sarugyaki haina serol sina makha tarakli Mahila Patanjali Yoga Samiti Manipur Sindra Patanjali Mahila Divas Skip Thoram Pangthokre Thoramasi ngasi singjami singa makong dalaiba singa Lairimi Community Hall da pangthokibani International Women Day ga mari lainana Patanjali Yoga Samiti na sahi kodigi pangthokpagum March thaki numit amak khanduna satharakpa maruoina nupi oibi singbu masa mau phana thamna bagi pandamda sangsilangni bathorang sing pak sanna khangana bangasigi thoramadu pangthokpani 8 March International Women's Day ni masi dan nakna na ekoi na 7 March da ekoi convenient ki matungin nga si ekoi Mahila Patanjali Yoga Samiti na Mahila Patanjali Day se ekoi pangthok sabani hairi ba ekoi ki pandam si nga si gi ekoi nupi sing na nga si sathara iba yoga pranayam asi da ekoi na tawra iba Swami Baba Ramdev gi makha da tawra iba asi kachin koya yong na Manipur gi sin batung na nga si tawra iba asi da nga si gi ekoi gi health benefit aduki matik akoi anaba pumna mangse yamna phare e haba tare masina maram oiraga akoi gi behavior nga si gi youth chingda changing lakadaba aduga ngasi semdo hoba yaba akoi gi angang singi lamcha chajata so akoi mari leinana masi yamna aduki matik benefit phangane na akoi khanjai asina maram oiraga akoi youth chingda so akoi encourage tawningi Ngami singda solar lighting system yauba fishing boat yangkai yanthokre hi singasi khongapat mantri lekai dalaiba mangal rural na thasagi tang ahumda ngaikong narakhong ningthaukhong tinungai pawala had dweller Thanga amadi thanga karangi ngami singda yanthokibani solar lighting system hapa fishing boat asida solar panel solar battery solar surge controller fog light LED bulb amadi mobile charger yauri system asida yauri polam sing asike sorakpa mamal lupa lising kunipan oiri fishing boat fanglaba ngami singna araiba mongda thagi lupa lising ani punna tara mari thigani mangal rural gi maikedi ki sahi asige apil tha phawgi manungda system asi yauba fishing boat sa ma ngami singda yanthokna gi pandam thamli Rims Hospital amadi Dental College Rims ki oina March 13 dagi numit humni suti oigani haina torambadu March 13 asi Mahosagam Hospital amadi Dental College ki thabak thorom sing pangtokani haina Rims Hospital gi Medical Superintendent athadro pasero lamada hairakli Rims Hospital gi mari leinaba authority punamang na numit asida Mahosagam thabak thorom sing pangthokna basero lasina makhatari Ustad haiba bingthol pitana leibak asine kai khomna utkraba sangngairaba sehnai musician Ustad Bismillah Khan ki sahi sama suba mapok kumon numit palan daukre. Banbayai lebagas ki khwaidi ki wangba civilian award Bharat Ratna phangba musician ahum gi manungda sehnai musician Ustad Bismillah Khan su amani Indian classical music pup malem gi thakta pukana bahona bada
mahakna laukiba thodang adubu singthaba oina ingkomja lisingani amada Bharat Ratna pidun kai khumnabut kibani palan thoramasi Ministry of Culture Government of India ge senthang makada Sargam Performing Musical Institute na sindana Palace Compound laiba Government Music College auditorium da pangthok kibani ngasi ki thoramati da Works ki Commissioner ki Radha Kumar ami ki President S Tijendra na sarukya ki Hauze sanabagi pauda Football Association amadi Kanglaipak Students Association ani nakho samnadana pangthokadaba taruk suba Inter District Kanglaipak Football Trophy da saruk yagadaba official singiming lokthokre hairi thasigi tara mathoi digi mapal kagjai bungda sanagadaba trophy asigi match commissioner oina KSS Madhusandra aduga referee dana PS Lanthoiba SS Suresh Y Samarjit S Mahesh T Ranjita amadi K Ajit Kumar bukhan kre haina amphagi General Secretary na thadrok pasero lamana hairakli MCA Luang Popat T20 Cricket Trophy da Model Club Singa Makha amadi Young Welfare Club Langthawal ani mai pakre Manipur Cricket Association asinduna ngasi Luang Samunda laiba Luang Pokpa Cricket Stadium da sanaki ba tournament asiki kunmari suba league match amada tos ngamdana batting hana sanaki ba Youth Welfare Club paso ina match asiki apiba over kunda wicket tare turga subdagiran marfuma pan khak lauki match asiki ani suba innings da batting sanaki ba Model Club Singa Makhana over tara tare ke ball ohum do wicket manga khak turga mai papagiran marfudra mathoi adu lauki match asida Model Club Singa Makha gi batsman Priyobrata na man of the match taki sathariba trophy asigi ngasi sanaki ba kun manga suba liktena tos ngamkiba Young Welfare Club Langtawala match asiki apiba over kunda wicket tare turuga ransa magani phumdoi lauki match asiki ani suba innings sanakiba Nauria Pakhangla Sporting Association Kaimpalna apiba over kunda wicket taruk turuga subdagiran marphumdoi khak lauduna match asiran humpuda maithiba nangki match asida Young Welfare Club Langtawal gi all rounder Biswasna ran yangkai amadi wicket ama lauduna Man of the Match taki thasiki mapanda satariba tournament asiki makha taba match asi ani sanaragani Tara mari suba Manipur Veteran Cricket Tournament da Cyclone Thangmiban mai pakre tournament asiki ngasi sanaki ba nipan suba league match amada tos ngamkiba Cyclone Thangmiban match ki apiba over kuntra da wicket nipan turga ran sa ma yakai tare lobo ngamki innings asida en sasina ran humpu banga aduga Stanley na ran kun lauki innings asida Cookie Sporting Club Lambulengi bowler Gaugauna wicket mari lobo ngamki match asiki ani suba innings sanaki ba Cookie Sporting Club Lambulena match asiki apiba over kuntra da wicket mapan turga somda geran sa ma ni putru khak loduna match asi ran tara mathoi da maithiba nangki match asida Cyclone Thangmiban gi bowler Aruna wicket mari loduna man of the match taki Manipur Veteran Cricket Association sinduna Oriental College amadi Model Higher Secondary School gi sana bungda team tara na saruk yariba tournament asigi mapan sub league match amada Kasa Road Athletic Union Khamnam Leirak amadi Nauria Pakhangla Sporting Association Kaimpal ani na thasigi mapanda lamba taunaragani Dharmalaya Social Welfare Center Brahmapur Nahabam Laikai na sindona satliba thasigi tara marida half marathon ama pangthok lagani hairi Athletic Association Manipur gi mi makada pangthok kadaba half marathon asida saruk yaning ba senior men samadi under 15 junior boys ge sanawit singna saliba thasigi tara hundoi pawda ming pisalakpa yagani hairi Ais Balidas ki mi senthang makada mahaki laikhidraba mama Ais Thambal Sana Devi gi ming da pangthok kadaba half marathon asigi senior men gi winner da lupa lising tara atuka junior boys ki winner da lupa lising tar ke mana thamli haina club asigi organizing secretary na thadrok pasero lamana khanghalakli aroibada bulletin asigi headlines amuhana miam da thamjaki Ayengani subatangka ki mikhal da kendra kunite da mire matudra nipana lamba taunaragani thawal kendra da irom sarmilana chief minister of the mikhal thainaga dauri Kusegi mihak ke mari lena royal loisang na maya miyam gi thasaba kaiba maong da thabak thobi gi no haina kangai Pakistan association ki mai kai de Council of Scientific and Industrial Research Lamphel Park ki mi makha da Manipur School mangabu green campus bai da
amasung tilkang amadi malaria gi matangda media personal singi oiba advocacy mifam ama pangtuk